Loirehe yam. Maya mo di kagaman ba hore. Video sa nabi na ba mi itang les ne ko ay video yam to ito yung kagala kada loirehe. Hi guys, mayam na red shoot toro habto ay ngasi red shoot amuk selam ne ba ko. Ato ngasi di dum injang thongba oina damake ba ko video se. Cái video nó cái injang thong sige hai kanda paneer thong je ba ko. Sangom sana thong je ay amta thong re ay gi live ki ahanba oi doi oiram ni ba ko. Chabadi mi am chare sangom sana je ko. Ado thong budi amta thong re ba ko. Ado ngasi di ke thong thar je video nam 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 am thong mina je di mi am chaksin da changa se. Paneer je to sine mayam. To maning sumaina ina chawe ba ko. Ado si je sem to ase. Paneer thang đồ cái kem tàu yên dường của tí paneer dễ mà không mai được lấy chuồng xí lê tụ mà nó xí lê đấy xí nó đùm ốc tàu mà lại hấp dẫn quên đi tặng như nào vợ thế nó ốc cái rồi này bố bố lập thùng dần mà nó phá đuôi ra ốc đuôi ra 이제 kem tạt đấy chỉ kem thủy hai này cái khai ra đôi cái thôi lúc bây mà tung in này có mà gì một tàu cái bố Mayam hojikti makeup makal sizinadra su yare ko se ki step ani khak si sizinaraga se Mamaearth ki Hydra glow serum aduga nourishing lip cheek and eye tint ne ba ko se tai ga su dum ucharake se Hydra glow serum se hana khara nikthoaga magi si kaino si matro ka jalo ma yaujar e ba ko ado mai da khara drop khara thada biro se ki Hydra glow serum se yamna akhoi ki lightweight oi ba yamna hydrating to bodo adu do oi ba ko Taiba matamda ke haitare yamna natural loirehe coverage tawdo adu oi yam khangdi lek lawe ba khambra yam thina glow ga pibdo adu do oi adu ga oil free shu oi 3 set leiba ko se vanilla paste and honey water resistant jo ai di ising chu aso kem da kok te ko adu yengom yam na natural mandre long lasting so oi se dermatologically tested or ban have the cruelty free ngak ta ne ba ko Mamaearth se adu di mi am mathang da step 2 amuk tor se Nourishing natural lip, cheek and eye tint ko. Sise set ahum lai ko. Vid red, coconut and rose pink ne ko. Aina hojik pair sina vid red to ne ko. Sise taira yenga se mai maong se creamy ki tap tawraga matte ti oi bodo adu oi ko. Sise long lasting ne adu yamna easy oina blend do bodo adu ju oi ko. Natural ingredients ngakta na sabane ko. Siga se vid red che ko vid root na sabane ko. Habidi antioxidant ko adu ga brighten skin ju phangdoi ne ko. Adu ga coconut haido aduduna yam thina moisturize tawba haitare aduga rose pink haiduna anti aging gi damakta ne ko mai khui ko padam chana doiba seasonable loin nungai mayam sise mat self certified ne have the dermatologically tested loin tawra bangakta Mayam hojik loire yamna simple loirega masanan ba mi do mandra ne ko haidi one si ani jidang na kya da kanari no khoda kya thina safe oi ni one ado mayam ju pam targa di Mamaearth ki website ki lebiyo ko habdi akoi da kana badana dana ne ko Mamaearth ki akoi ki environment da su kana ba mayam pi ko Mamaearth na ado Mamaearth ne ko 2025 hawi manung da 1 million tree u char thana ba kan honari ba ko akoi na leiri ba pot khuding moi u char amamam thadoi ni ado na mayam Mamaearth gi pot se lebiyo adu ga mayam na sigi product se pam targasu aigi sida pizariba coupon ko se sizina biyo have the 20% off oy doini bu yam na kana dramaya aduga sigi product se Naika Amazon Flipkart da su fangani ado hojik yam ti nungaram ni ko manang nagpa store da loin mag yolom ni ko mayam su chatlaga khotlaga dum leibiyo bu ko adun hena su nungai ni na imi nei khon uba jene nungai ta ni ko mayam adu di sida loisalage thang ji ya dum ni doi si thang ja de sin an khai aduga mayam si paneer je sida hapchalage hapchale ado si je thumor ka kai to laga thamje ko sida adu ga ngak tang thamje machu ka kai to la kholaga machu khara hapage adu ga sina coriander powder phadigo marwa suba duga zira kara hapchalage Duga morok asuba khara morok dikham hake duga ginger garlic paste khara hake marinate torga thamse sain torga mayam sis mai nang hak thamge bako thamani aduga hojik telong chanam ka kai simani
ꯑꯗꯨ ꯃꯌꯥꯝ ꯄꯅꯤꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯊꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯥꯎꯋꯦꯒ ꯍꯥꯏꯕꯀꯣ ꯑꯩꯁꯨ ꯈꯪꯗꯦ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯒ ꯊꯣꯡꯕꯅꯦꯕꯀꯣ ꯑꯗꯣ ꯃꯍꯥꯎꯗꯣ ꯍꯣꯔꯦꯟ ꯊꯣꯡ ꯂꯣꯏꯔꯒ ꯌꯦꯡꯉꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯀꯩꯅꯣꯒ ꯇꯤꯜꯍꯧꯒ ꯁꯦꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯁꯦꯝꯗꯣꯔꯛꯑꯒꯦ ꯚꯤꯗꯤꯑꯣꯗꯤ ꯎꯠꯂꯔꯣꯏꯒꯦ ꯑꯗꯨꯗꯨꯒ ꯉꯧꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯑꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯁꯦꯝꯃꯦ ꯑꯗꯨꯗꯨꯒ ꯇꯤꯜꯍꯧ ꯁꯦꯝꯃꯦ ꯇꯤꯜꯍꯧ ꯇꯪꯈꯥꯏ ꯍꯥꯞꯅꯩꯕꯀꯣ ꯃꯣꯏꯒꯤꯗꯣ ꯑꯗꯣ ꯑꯇꯩꯗꯤ ꯑꯩ ꯖꯤꯟꯖꯔ ꯒꯥꯔꯂꯤꯛ ꯄꯦꯁ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯁꯤꯁꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯅꯕꯅꯦꯕꯀꯣ ꯑꯗꯣ ꯁꯥꯏꯌꯣꯒ ꯃꯄꯥꯒ ꯀꯟꯅ ꯇꯨꯝꯃꯤꯕ ꯑꯗꯨꯗꯨꯅ ꯑꯩ ꯇꯛꯄꯤꯔꯔꯣꯏꯒꯦꯅ ꯀꯨꯞꯅ ꯑꯣꯏꯅ ꯁꯣꯏꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯣꯡꯕ ꯍꯧꯔꯁꯦ ꯑꯍꯥꯟꯕꯗꯅꯦ ꯁꯤꯒꯤ ꯄꯅꯤꯔꯁꯦ ꯍꯥꯟꯅ ꯇꯥꯎꯒꯦꯕꯀꯣ ꯕꯇꯔꯗ ꯍꯥꯏꯕꯗꯤ ꯃꯆꯨꯗꯣ ꯈꯤꯇꯪ ꯈꯪꯗꯦ ꯈꯤꯇꯪ ꯆꯦꯠꯍꯟꯒꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯅꯤꯁꯤꯃ ꯇꯣꯉꯥꯟꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯑꯗꯣ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯑꯩꯁꯦ ꯃꯌꯥꯝ ꯕꯇꯔꯗ ꯑꯣꯏꯅ ꯇꯥꯎꯗꯣꯏꯅꯦ ꯑꯗꯨꯅ ꯕꯇꯔꯁꯦ ꯊꯥꯗꯔꯒꯦ ꯑꯗꯨꯒ ꯇꯥꯎꯔꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯅꯤꯔꯁꯦ ꯑꯃꯨꯛ ꯊꯥꯗꯔꯁꯦ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯡꯉꯤꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤꯀꯣ ꯑꯗꯣ ꯑꯩ ꯀꯩꯝ ꯈꯪꯕ ꯅꯠꯇꯦ ꯑꯩ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉ ꯊꯣꯡꯕꯗꯨꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯍꯥꯞꯄꯗꯗꯤ ꯁꯪꯒꯣꯝ ꯑꯐꯝꯕꯒꯨꯝꯕꯁꯨ ꯌꯥꯝ ꯍꯥꯞꯄꯦꯕꯀꯣ ꯑꯗꯣ ꯁꯪꯒꯣꯝ ꯑꯐꯝꯕꯗꯨꯗꯤ ꯂꯩꯇꯦ ꯁꯥꯏꯔꯣꯜꯗ ꯇꯣꯠꯂ ꯆꯥꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯗ ꯁꯪꯒꯣꯝ ꯍꯥꯞꯄ ꯈꯣꯠꯄꯁꯦ ꯌꯥꯝ ꯍꯩꯅꯗꯦꯗꯅꯀꯣ ꯁꯤꯅ ꯁꯪꯒꯣꯝ ꯁꯅꯥꯅ ꯁꯅꯥ ꯑꯣꯏꯔꯦ ꯑꯗꯣ ꯑꯩ ꯍꯩꯅꯗꯧꯁꯨ ꯃꯥꯟꯗꯦ ꯑꯗꯨꯗꯨꯅ ꯑꯩ ꯑꯗꯨꯝ ꯁꯤꯒꯤ ꯂꯩꯖꯔꯤꯕ ꯈꯔꯁꯤꯅ ꯑꯗꯨꯝ ꯊꯣꯡꯉꯛꯀꯦ ꯑꯗꯨ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯈꯥꯡ ꯑꯃꯗꯅꯅꯦ ꯑꯃꯨꯛ ꯇꯤꯜꯍꯧꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯁꯤꯁꯦ ꯑꯃꯨꯛ ꯉꯧꯔꯁꯦ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯈꯥꯡꯁꯤꯗꯅ ꯑꯩ ꯍꯧꯖꯤꯛ ꯇꯤꯜꯍꯧꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯁꯤꯁꯦ ꯑꯃꯨꯛ ꯉꯧꯔꯒꯦꯀꯣ ꯊꯥꯎ ꯁꯥꯔꯦ ꯍꯥꯞꯆꯤꯜꯂꯒꯦ sida hougi diagram hapage sida oile over ya me sida dale mày thì rất là ghét ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯅꯨꯡꯗꯥꯡꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯁꯨꯡꯆꯪ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯅꯨꯡꯗꯥꯡꯗ ꯅꯝꯃꯦ ꯍꯧꯖꯤꯛꯁꯦ ꯇꯨꯝꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯋꯥꯕꯅ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯅꯝꯃꯦ ꯑꯗꯨꯝ ꯁꯦꯁ ꯃꯇꯝꯗꯣ ꯐꯪꯗꯕꯅꯤꯅꯀꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯑꯗꯣ ꯁꯤꯗ ꯄꯅꯤꯔꯗꯣ ꯂꯩꯔꯦ ꯁꯤꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯃꯍꯤꯗꯣ ꯑꯗꯨꯗꯨꯅꯦꯕꯀꯣ ꯍꯣꯔꯦꯟ ꯁꯤꯁꯦ ꯕ꯭ꯔꯣꯡ ꯁꯣꯛꯀꯥꯟꯗ ꯄꯅꯤꯔꯁꯦ ꯍꯥꯞꯆꯤꯜꯂꯒ ꯂꯣꯏꯁꯟꯗꯣꯏꯅꯦ ꯑꯗꯨꯗꯨꯒ ꯃꯍꯥꯎ ꯌꯦꯡꯉꯛꯑꯒ ꯃꯍꯥꯎꯗ ꯇꯪꯉꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯍꯥꯎ ꯇꯪꯗ꯭ꯔꯤꯐꯥꯎꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤꯅꯀꯣ ꯄꯅꯤꯔꯒꯨꯝꯕ ꯊꯣꯡꯕ ꯍꯩꯕ ꯃꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯒꯗꯤꯀꯣ ꯑꯗꯨꯝ ꯀꯃꯥꯏꯅ ꯊꯣꯡꯉꯤꯗꯣ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣꯕꯀꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯁꯨ ꯑꯍꯥꯟꯕꯅꯦꯕꯀꯣ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉ ꯊꯣꯡꯉꯤꯅ ꯑꯩꯁꯤꯗꯤ ꯍꯥꯎꯗꯧꯗꯤ ꯃꯥꯟꯗꯦ ꯍꯥꯎꯗꯧ ꯃꯥꯟꯗꯕ ꯄꯣꯠꯇꯣ ꯑꯗꯨꯗꯨꯅꯦ ꯁꯤ ꯑꯣꯏꯔꯤꯁꯦ ꯉꯁꯤꯒꯤꯁꯦ ꯑꯗꯣ ꯈꯪꯗꯦ ꯍꯣꯔꯦꯟ ꯇꯪꯉꯒ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯁꯧꯕ ꯈꯔ ꯍꯧꯒꯠꯂꯛꯑꯦ ꯄꯤꯔꯤꯛ ꯇꯧꯔꯛꯑꯦ ꯑꯗꯣ ꯐꯖꯅꯒ ꯁꯧꯗ꯭ꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤꯅꯦꯀꯣ ꯈꯔ ꯇꯟꯗꯕ ꯅꯨꯃꯤꯠ ꯊꯣꯛꯇꯅ ꯐꯨꯜ ꯃꯦꯀꯞꯇ ꯇꯧꯁꯟꯈ꯭ꯔꯦ ꯃꯤꯠꯀꯁꯦ ꯄꯥꯕꯨ ꯍꯥꯞꯊꯕꯨ ꯑꯥꯏꯂꯥꯏꯅꯔꯕꯨ ꯁꯥꯡꯒꯩꯕꯨ ꯌꯦꯛꯄꯨ ꯆꯟꯗꯣꯟꯕꯨ ꯊꯤꯟꯖꯟꯕꯨ ꯔꯦꯠ ꯁꯨꯠꯄꯨ ꯇꯧꯕꯨ ꯑꯗꯣ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯨꯝꯗ ꯊꯣꯛꯑꯝꯗꯥꯏ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯨꯝꯗ ꯊꯣꯛꯑꯅꯤ ꯈꯟꯕꯗ ꯃꯇꯝꯁꯦ ꯌꯥꯝ ꯊꯨꯅ ꯌꯧꯍꯟꯅꯤꯡꯉꯦ ꯃꯌꯥꯝ ꯁꯧꯕꯗꯣ ꯍꯧꯔꯛꯑꯦ ꯁꯧꯕ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯋꯥꯔꯤ ꯑꯗꯨꯝ ꯂꯤꯕꯅꯦꯕꯀꯣ ꯑꯗꯣ ꯈꯔ ꯁꯧꯔꯛꯑꯦ ꯌꯦꯡꯉꯁꯦ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯤꯅꯕ ꯃꯤ ꯈꯤꯇꯪ ꯂꯩꯔꯗꯤꯅꯦꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯥꯒꯠꯂꯛꯀꯗꯕꯅꯦꯕ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯤꯅꯕ ꯃꯤꯁꯨ ꯀꯅꯥꯝ ꯂꯩꯇꯦ ꯏꯊꯟꯗ ꯅꯝꯕꯗꯨꯁꯨ ꯁꯪꯗꯦ ꯑꯗꯨꯗꯨꯅ ꯑꯁ ꯈꯪꯗꯦ ꯃꯊꯥ ꯌꯥꯝ ꯊꯤ ꯁꯥꯖꯥꯠꯅꯤ ꯍꯧꯖꯤꯛ ꯁꯧꯕꯗꯤ ꯍꯧꯔꯛꯑꯦ ꯁꯤꯁꯦ ꯃꯌꯥꯝ ꯃꯑꯣꯡꯗꯤ ꯈꯔ ꯃꯥꯟꯕ ꯍꯧꯔꯛꯑꯦꯍꯦ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗꯦ ꯑꯩꯅ ꯉꯁꯤ ꯆꯥꯔꯒꯅꯦꯀꯣ ꯍꯥꯏꯖꯔꯛꯇꯣꯏꯁꯦꯀꯣ ꯇꯁꯦꯡꯅꯃꯛ ꯍꯥꯎꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯍꯥꯎꯋꯦꯅ ꯍꯥꯏꯅꯤꯀꯣ ꯑꯗꯨꯒ ꯍꯥꯎꯇꯕꯃꯛ ꯑꯣꯏꯔꯒꯁꯨ ꯍꯥꯎꯇꯦꯅ ꯍꯥꯏꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅꯅ ꯑꯩꯅ ꯉꯁꯤ ꯇꯧꯗꯣꯏꯁꯦ ꯑꯗꯨ ꯁꯤꯒꯤ ꯄꯅꯤꯔꯁꯦ ꯍꯥꯞꯆꯜꯂꯁꯤꯅꯦ
ꯃꯌꯥꯝ ꯌꯦꯡꯉꯣ ꯃꯁꯛꯁꯦ ꯃꯑꯣꯡꯗꯤ ꯃꯥꯜꯂꯛꯑꯦ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯣꯏꯁꯤꯜꯂꯛꯑꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯜꯂ ꯂꯣꯏꯔꯗꯣꯏꯅꯤ ꯑꯗꯨꯒ ꯃꯍꯥꯎ ꯌꯦꯡꯉꯁꯤ ꯐꯗꯤꯒꯣꯝ ꯁꯤꯗ ꯂꯩꯔꯦ ꯆꯥꯏꯁꯤꯜꯂꯒꯦ ꯋꯥꯎ ꯅꯩꯗ꯭ꯔꯤꯕꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯔꯁꯨ ꯑꯩ ꯁꯥꯊꯤꯅ ꯀꯜꯂꯛꯆꯩꯌꯦ ꯃꯌꯥꯝ ꯃꯁꯛ ꯐꯥꯎꯗꯤ ꯐꯖꯔꯦꯅ ꯈꯟꯖꯩ ꯁꯤꯗ ꯂꯩꯔꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯑꯣꯡꯁꯦ ꯆꯥꯔꯁꯦ ꯑꯗꯨꯗꯤꯀꯣ ꯃꯌꯥꯝ ꯈꯔ ꯄꯥꯊꯔꯒꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯆꯜꯂꯒꯦꯗꯀꯣ ꯑꯩꯈꯣꯏ ꯁꯥꯏꯒ ꯁꯥꯏꯌꯣꯒꯒꯤ ꯈꯥꯛꯑꯒꯦ ꯑꯩ ꯁꯤ ꯆꯥꯔꯒꯦ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯆꯥꯛ ꯌꯥꯝ ꯄꯥꯛ ꯆꯥꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯐ꯭ꯔꯟꯇ ꯅꯝꯕꯒꯤ ꯃꯆꯨꯁꯦ ꯈꯔ ꯉꯥꯡꯕꯗꯤ ꯋꯥꯠꯂꯦꯕꯀꯣ ꯁꯤꯗ ꯑꯗꯣ ꯌꯥꯔꯦ ꯁꯦ ꯍꯥꯎꯏ ꯍꯥꯎꯇꯦ ꯑꯗꯣ ꯊꯃꯣꯏ ꯁꯦꯡꯅꯅꯤ ꯍꯥꯏꯔꯗꯤ ꯆꯥꯛꯁꯦ ꯆꯒꯥꯅ ꯆꯥꯅꯤꯡꯉꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯆꯥꯛ ꯌꯥꯝ ꯆꯥꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯆꯒꯥꯒꯨꯝꯕ ꯆꯥꯅꯤꯡꯉꯦꯅ ꯆꯒꯥ ꯑꯣꯏꯅ ꯍꯥꯞꯄꯛꯄꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯛꯈꯣꯝ ꯑꯃ ꯏꯟꯖꯔꯛꯀꯦ ꯁꯦ ꯍꯥꯏꯗꯤ ꯆꯥꯔꯦꯀꯣ ꯃꯌꯥꯝꯗꯤ ꯍꯥꯎꯇꯦꯒ ꯍꯥꯎꯇꯧ ꯃꯥꯟꯗ꯭ꯔꯥ ꯃꯌꯥꯝ ꯍꯥꯎꯕꯅꯤ ꯈꯪꯕ꯭ꯔꯣ ꯀꯩꯅꯣ ꯈꯨꯍꯥꯎꯁꯦ ꯑꯩꯅ ꯊꯣꯡꯉꯦ ꯌꯥꯝ ꯊꯥꯖꯗꯦ ꯃꯌꯥꯝ ꯑꯁꯦꯡꯕꯅꯦ ꯀꯩꯅꯣ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯎꯔꯝꯅꯤ ꯊꯥꯖꯗꯤꯌꯦ ꯈꯨꯍꯥꯎꯁꯦ ꯂꯩꯇ꯭ꯔꯦ ꯆꯥꯛꯁꯦ ꯗꯥꯏꯇꯤꯡ ꯇꯧꯕꯩ ꯈꯇꯪ ꯆꯥꯒꯦ ꯇꯧꯖꯕꯅꯦ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯍꯥꯎꯇꯧ ꯃꯥꯟꯗꯦ ꯁꯤꯗꯤ ꯏꯁꯥ ꯏꯊꯟꯇ ꯅꯩꯔꯦꯅ ꯍꯥꯏꯅꯤꯡꯉꯦ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯈꯨꯍꯥꯎ ꯑꯃ ꯂꯩꯇ꯭ꯔꯦ ꯐꯖꯅ ꯍꯥꯎꯋꯦ ꯍꯥꯎꯇꯕ ꯄꯣꯠꯇꯣ ꯑꯩꯅ ꯆꯥꯔꯤ ꯁꯨꯃꯥꯏꯅ ꯆꯥꯔꯕꯅꯤꯀꯣ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯋꯦ ꯉꯥꯎꯋꯤꯁꯨ ꯉꯥꯎꯋꯦ ꯆꯥꯊꯣꯛꯀꯗꯕꯒ ꯄꯥꯝꯃꯨꯒꯩ ꯍꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯎꯕ ꯋꯥꯅꯤ ꯈꯪꯕ꯭ꯔꯥ hảo em xin đen anh em hay anh thùng mẹ hay đấy mẹ nhưng giờ sẽ là cái thùng với ai nhưng nó đẹp cái thùng thì mà bỏ được giờ lại căn cái xin thùng này thôi nhưng đây là cái sản những người hao thì sẽ là căn đó người mẹ ăn sao đâu được sản những quan này mà không thể dùng thùng thì đúng thùng mà các mẹ ăn pizza với ai thì mày nó bên này 5 tầng 2 rồi hảo em nữa hảo em hảo hay mình mẹ được bữa mời có được em hảo thì hảo với đúng hảo hay này hả bạn alo em thấy đấy em hảo đấy cái hấp thở ra cái video mà màn được trả rồi video thì lo sẽ lên nhé thì em paneer thong với em hảo đấy
ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯈꯨꯇꯣꯡꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯡꯉꯣꯀꯣ ꯊꯥꯖꯗ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯩꯅꯣ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯝꯍꯟꯅꯤꯡꯕ ꯚꯤꯗꯤꯑꯣ ꯂꯩꯔꯒꯁꯨ ꯀꯣꯃꯦꯟꯇ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯕꯥꯏ